Myam tiktikani ay ginupalam na amta Tawbiu. Hello everyone. Aina ngasi haidi yam nungaitaba paw ama leire myam. Haidi akhoi kasargi kasar barmoni gi kaino ningoni bago barmoni gi ningon adune ado maki nupase haidi Manipur da CRPM tane army camp ta thabak tawraga leibani bako manungda ado mase changi bada moi sign thara changam yai do changi bagi kaino di leiraga proof di leiraga thorak paise leitraba manungdai mangira mapandai mangira mase kaim khangdreba haidi maki mangbhamse khangdareba aduna haidi kya haziki mangiba misegi maki manungdo kamaina lei kedai haido maki nipido chak aya share Tawbiu ado mayam haidi dum afa uba yaraga su mayam dum haibiro adogi haidi dumaina mi do hekta mangbado nungaitidana ko kamain tawraga mangiba kedaiba haidi ifa fana leiramaga madu dumaina haidi thabak jakharaga halaktaba khotaba adoi moidugagi minasu jamna kyan tawreba adoi RK Chanthoi na su ma hauji kana kyan tawi Manipur da su Tom TV da su haidokpani do mayam na phangnaba amta Tawbiu ado haidi tikta kaidana yum jahunbiraw amta mayamna asi haijari mayamda ado video do ay utcharamge adogi nene duna laiba fibam do masu macha amtang nyai macha nupa amtang ado yam nungaitana uyeba maki mongda yam nungaitana laiye ado mayamna adi khara mateng pangbiu maki sini mayam ai share losalage ado video do utcharamge adogi haziki missing oriba midogi photo su hapcharamge laifamsu ado mangi famsina Manipur kaino Manipur kaino khangde ningthaukhong habra kaino aduga mangbani yam ado share losalage mayam phangnaba amta Tawbiu mayamna phangnaba amta Tawbiu ado tikta kaidana yum jahunbiraw mayam amta akhoi swaidawadi akhoina ngamdrabanina ado Manipur lepaktagi haidi mayamna amta mateng pangbiraga amta yum jahunbiraw se haijari aina haidi haibase ai haitreko ado mayamna amta mateng pangbiu haidi phangnaba amta thiraga mateng pangbiu ba ado share losalage pathambiga amhinasi myam Darani kauri ay barmoni koijam ningoni ay Gosaipur da ongi ay ginupase Manipur da chahi kunmuk thabak tawna leiri do ngarang dagi mak missing oiri army camp pass manung dagi mak missing oiri mayam namtang si chanbiduna mayam namta thimbi da u ay ginupase ay imai chata lejabani leima ko ibai thabak tawba mafam do amta mention tawramuje mana mangi mafam se leima khong army ke pass dagi ni changki bagi di entry torami thorak bagi di entry leite thorak bagi exist ki thok bagi signature leitaba ko thorak bagi mark signature leite mayam namta mak micam parjani mana talaga imai chacha jari Chebela haning madu hai ko loi jawdoi ni simi tamakta ngadang di depan phone ma wari chuna ude mal torakti pung kya bo leiramge moi camp tu pung ani boleh ramida kari boleh bagi phone tahu pung ani ni switch boleh aina sanda ada phone tahu rumah tanah mai phone switch off lah ya aina ada phone tahu mau dah kari gini phone ani lag tahu thang te mau dah phone teraga Ji kari gini wane ka phone thang atri switch off tahu je kakak lag tri nen ka sathi na ni kari wan ne hai tu bai mana bukan ngalak ti ne aina
ꯅꯪꯁꯨ ꯍꯥꯏꯔꯨꯅꯦ Papa Tawbiu mayamna hayo. Papa Tawbiu papa tekta kaidanaba. Papa ꯇꯦꯛꯇꯅ ꯍꯥꯏꯔꯕꯗꯤ mayamna ꯃꯌꯥꯝꯅ ꯄꯄꯥ ꯊꯤꯕꯤꯌꯣ Angang maram change ba. Angang pangchalle angang nina. ꯑꯩ ꯀꯔꯤ ꯃꯇꯦꯡ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯌꯥꯝ ꯇꯧꯅ ꯄꯨꯊꯣꯛꯄꯅꯣ ai pado mayam tang na ai pado am thok do khara mayamna ai bu man thok yu na hayo